पाउजरे यंफम ओइबा मारो ओइबा पाउ खरा अपडेट तौजरे इराइबा की ओलंपियन सिंगदा मियाम की थमोई मयूल संगनखरे एप्सा खानंगपोक एशिया दा निंखा तमना हाइना हुमना पालंबा लमदमनी कंगलाइपाक हाउजिंग मणिपुर हाइना खंगनरिबा लमदमसे थेंखांग कयादा हिरम कयादा नमथदुना थंबिरंबा इरमदमने चाउख्रबा इंडिया की मिसिंग क्रोड चामा कुंथ्रांगा बांगारोम लैबदगी सानोरी मसिंग Sani kunga nipan da sabak contingent amba Olympic ta thaba gi manung ta pikraba mising lak kuntra romdang leiba Manipur da gi sanari panga aipadi MC Merico P Susila S Mirabai L Susila S Nilakantana makoi ki performance na India gi da natana Manipur gi chauthok sininga oi jeri aibasi ilaisa singna amadi ipsana matam punamakta kauroi handak Japan gi Tokyo Olympic 2020 ki world lifting masana ta Manipur da gi Saikom Mirabai chanuna India gi waina Ahanba silver medal larokibani Mirabai namha ki pongna pomnong pok kaksing dagi Kumalampak Sports Complex pawbo sana basat pada mateng pangbir kiba language singba truck driver singbusu saklin jang taramno opa made mamitagi mapi tana tengbangani haiki be isam chamba wahinate mangna waring ida truck driver singna puksen singna tengbang biki badunane ngasi di lamdam sigi sanaru singna mai paglak pada matamda thagat pidun kudol kya piri bagom ngalingai matamda sanaru singbo yengsin biram lapadi leba kasigi sanaru singi lamba wagane maramdi support fangdraba sanaru singna malem pumbada sanabagi lamsida ima lebak Manipur busak takli haibada haiman bathogloi hiram asida sunatna art and culture na singba hiram khudingmak lamba na bada ima lebak ku malemgi sak takle aduna sports ke power house ni khangnarabanina sports policy ena phagat handuna sports ke infrastructure equipment matik chana phangandun afaba sanari potok palinga kasigi tawdangne loinara iramda masigi financially sound oiba NGO singnasu sanari singba sponsor tawiba yamna mathau tai haire dolang village na mapungphana covid vaccine kapthok pangamba khul oire none district ki manung chana leiba dolang village na district asigi oina covid vaccine mapungphana kapthok pangamba khul oire khulasida punna jumthong sani humbudra humda leiba sigi manung da punna miyoi lising amaga sama kunthra ga mapanni hariba apunba miyoi sing asigi manung da masage sahi taraga nipan ki matukta leiba covid vaccine kapthok pa yaraba miyoi masing Sadrit umpukamaga ase COVID vaccine kapthokre aina dolang village authority chairman Aleng Khoitak na aire mai fangna COVID vaccine kapthok pangam kiba ase kamari lena the district administration none amade district health society none ga khusamda don ase case award amade certificate khusinaba ki thoram amade DC office none da pangthok tuna village authority amade COVID task force committee ki lusing basing da DC Robert Ketrimum the case award amari certificate khusinakre baragasi the brown sugar ga konana mioi ama phare usiwa lairak asoba mai lambi da kinga si nungthil pong marirom taba matamda navna mioi ama brown sugar case ga konana phare aire pharaba mioi aduki maming MD Abdul Razak sahikun ga taruk apokpa Nazimuddin kawi Thaubar district ki santen mamak lekai dagin aire mangondagi I10 car ama suphagale aire atopa pau amadana NIA gi office thamba yaroi club sing Tagel Kongban Kumantem Lekai Traiba Ayekpam Birian Gi Nauna Saba Yumda National Investigation Agency NIA gi office hangdokna ba thawrang lipasi atuba matamda lepka dabani ahna lekai asigi club ahum serola mata phangdorakle Kanglaipak Jud Social Progressive Association Kepsa ki secretary Ek Chandra Lakurakpam Lekai Development Committee LLDC ki secretary Dr Indrajit amadi Maira Paibi Ima Nainasang ki secretary P Khamba ahum na soi tawtana thatorakba serol asina ai Kumantam laikai asi Tagel Ancestral State lambi kanakna laibani demi kungna taba maramna jumlakta NIA office tamandana ba ainasu aukibana wajing numita club ahum nami phamaba pangthoktuna ware blow kharabani loinan office asi thamlana baginamak thawrang lakliba kongtang kudingmak athubada handok khanadaba ayekpam perienda haijaba ainasu ware blow kharabani office asi karigumba miyam ge apambagi meyukta nampuda thamlaklabadi miyam phumna khongchang sing changchen gani airaduna Matungda tholokpa afafatagi daita ayekpam peren masana pujagadabani ainasu section warol thamlagle makha tarakpa atopa pau amadana Rajya Sabha ki chairman na house ki thodok thamoi choktuna hingtumba yakidre haikre Rajya Sabha ki chairman Benkat Naidu na ngarang laiba po namitta house ta thokiba nungaitaba thodok singa du kanna penda ba phangdokre Naidu na house ta MP sing ki masat singda nungaitaba phangdokhe house ki senglaba mafam da member khrana table da jongkhatki Rajya Sabha ki chairman na thong adu tungai taba phauke aduga aike ai jamna wai aduga ayak wakal jamna nungaite masin ayak hing tumpa yakide opposition MP sing official table da kakatpa amu phirat haiba aduga fal sing langkai bana sing pasa thake MP kyana chargi yathangba makagi parliamentary staff family ba adugi table da lekheba amaromda anti government oiba khalok lauduna laiki pung amma makhairum hena table da phamjin da leiba marakta kayara khanda mifang ki proceedings saithoke
Chairman M Venkaiah Naiduna Mamangi Nubi ki thodok adu ki nungai tabu wafam thamlingai da member khrana tongan ba issue singa mari lena kholau lauke Naiduna wangang ba leptu laiki adu ka haiki nakhoina lengak amata da nampu da ton ba ngamloi na tragana tawroi wafam ama pukat pa adu ka khan ba jai madu problem nate tongan ba aning ba leiba yai ba khoina madu khana ga da bani protest to ba yai vote launa ga da bani haiki Parliament asi lepa kasi ki khwaidi ki wang ba legislature ni masipa democracy ki laisang ni haina ikai khumnari bani Table area asi house ke officer sing aduga reporter sing secretary general aduga presiding officer pamliba house ke senglaba mafum ni haina naituna aike burn all ama thopal forest chinagre mausa ke khal kai thrak pana lamlak ki sa use kya jumlakta amadi mirakta sanglak pagi thawuk kya thengna graba matungda ngase ju arapadi mamanglai kai youth club ki member sing da jumlakta changduna leiramba Burn all ama WBCC Arapdi branch da kusina raklaba matungda thobal forest staff sing da kusina kre WBCC Arapdi branch ki secretary Janam Santos Meitei na thokpa serol amada waithau sing abdi lilong ITI manungda ayam matam da sing leba ko thokpa se forest department la control to bangamre sim minister gi maike dagi ahen bamiyang sangbi tunam hausa dagi lejarak sing asibu kanbiu aina so apel tawrakle maragasi yamlaba khulai phare Zawala Mukhi Battalion Assam Rifles na Impal West District ki mafam amada intelligence da based over operation abad AK-47 U ama 9mm CMG ama .22 rifle ane .303 rifle ama pistol taruk amadi atai misiba yaba khulai sing phagale aire Lainga ki higher secondary school singi admission set mahiroi singa chanaba mongda yangkat PURSF Lairabam Hydro sing the Teneriba Amadi Tenagariba Awaba Gasing Asib Kopni Yang Biduna Americana Biduna. Like a higher secondary school singing admission set my racing at Sanaba Monte Hangat Pinaba. A reformist students plan RSF Kesero Amada Abel Doragle. Serol is in a height now the Legaki higher secondary school sing the Ming Channel Bakitorabli but noticed the Piribum Hiri Masing Asade. Handak Sahigi ISSLC the Legaki school sing the past or Hiri Masing the Power Hele. Manipur la iriba bhairoi aham bacha da umputra ihan bati lairaba imung dagina aham bane hauze private school dagi pass taruk liba bhairoi ngase amo class 11 da private school da ming chan bada awaba kaya mayok nare private school dagi pass tau jarabasu bhairoi aham bana lairaba imung dagi oibana makhatana private school da mahi tambada pandemic manung chu oibani na amuk hen awaba mayok nan le private school dagi pass tau jarabasu bhairoi aham bana lairaba imung dagi oibana makhatana Private school da mai tambada pandemic manung su oipana amok hena awaba kya mai unale hauki pasai kara asida di laingak na education da akan ba ming changbirak tun school phagadan si mission na singba kaya haudok piduna laingak school sing da mahiroi tambaki sang phana jamna hengalak libane loina na mahiroi sing na tatana thengnar ba oza wat pagi awaba kya basu ko kana ba laingak ki oza awat palhuna ba process kya tawkhre amasung tawri asigumba khongthang kya asida mahiroi sing na araw na ring cherak asida andak Class 11 admission ki oina lenga ki school sing tamna da sit masing pass tau ki ba changa yamna khena rak asida RSF na thamoi sokna noi da ba phawe lenga ki thawung asida privatization bo hiana puning thogat pa manba thawsil uba phange masimakti lairaba imung tagi tholak pa lairaba amati sothara ba bhairoi sing amasong mama mapa oiba sing da hiana awha ba polumpi ba tanatra mi pai ba phawle aire covid laichat thengna da ba hidak sing yan thokre Amukogi Bidia Makada Impal West District United Clubs Organization IWDUC Ona Kyamgai Tongchu Langtabal Kunjama Makalekai Samaru Amadi Naurem Zafro the Kolsing Aduge Club Kya Kusamnaraga Punamioi Lisinga Makasatri Jankai the IUS Department of People COVID-19 Lecture Sit Navada Mateng Wigada Hidak Sing Ibadi IUS 64 Echo Night 30 Amadi Arsenic Album 30 and Hokre Aire Organization asig zero lamada hai ngasi hen hoki ba ayus ki dak sing ngasi barwena COVID-19 ki setting phangtrengai da haksang ki imun kan kan ba magjung na sa ka ba arsenic album 30 COVID ki layuk makal ama hek leba matam da sa ka ba egonite 30 amade COVID na naraba matam da sa ka ba ayus 64 ne COVID tagi arbi dak sing asina mapung phana kan bangam lagani abe wafam da traga so ariba ayus ki dak sing asina COVID-19 na pirak ka ba amadi piri ba saithing adu dagi kan bada phala jamna mateng oigane Maramatuna lamdam masagi miyamna COVID tagi ngak thongna ba badi kanna ba khona bada ekhoina mangjungna na thau ko da ba section thawang singa badi COVID ke symptom laklaba amadi saitheng phaglaba matam da isa isa na lokot pa yaba thabak singa du taw bada kudong chana na ba gi damakta amugo gi media makhada manipur gi mafung kya da club kya da paksan ayus ki hidak singa si yen thokliba adu gi sarukam boina Impal West District United Clubs Organization IWDUC on a lepalitana district asige manungda
koina chatuna hidaksing asi yanthokpani haire yanthokhiba mafamsing adudi Thongju part 2 da Thongju Chigonglai Makhong Development Club TCMDC na Langthabal Kunja Makhalekai de Langthabal Kunja Welfare Club na Kiamgai Manilekai da Jod Pioneer Club na Kiamgai Khoirom Lekai da Jod Social Club na Kiamgai Mai Lekai da Kagem ba Jod Club na Mating Pangtun Harba mafamsing adu gi chama yankai da pun hidaksing adu yanthokibane Samrugdana SRDO NYSC EYDO UBYO JESA amade SDC na aduga naurem saprogdana YSC na madeng pangdun pandamiyoi lising amromda hidaksing adu yanthokibane haire atopa makatarakpa pau amadana North Korea na US da South Korea thaduknanaba military exercise leptanaba taksinkhre North Korea na lebak pupunamita US military da South Korea thaduknanaba taksinbaga loinada laklipa US South Korea ki military drill ki pakhumbaina North Korea ki nuclear kulai sing mapanggal kangkhatlangani ana wasakre Korean Central News Agency na thadokpa serolamada North Korea ki losingba Kim Jong Un ki sakti lairabi Masanopi Works Party of Korea ki sant committee ki Vice Department Director Kim Jo Jong Aike North Korea manung amasung mapanda janing taba kiyamo phongdokrabaso United States amsung South Korea na tawgi abigi matagum joint military exercise am hokiba asna makata na tangdu leitada ba phibam hengalale Joint military drill sing asi US na North Korea bonam photo dun charam met na ba paikat pa policy phongdok pani amasong masana masa bang ta khan chana ba pam ba thawung amane makoina akhoi gi miam gi safety de kihan ba amasong Korean Peninsula dal weriba phibam makata na mak ta khan bagi mai makoina soidna phangri ana Kim Yo Jong phongdoke Joint US South Korea military exercise da August 10 dagi 12 phawba crisis control gi exercise am so August 10 ka taruk dagi kuntaruk phawba combined command exercise am yaugani ana Korean Central News Agency na aire aigona hanjana jin piki bu warning se ikai kumnadana US amsung South Korea na kudung tingai oba lan aurai minaba chatana patawba asina makoina hera sathiba security akiba mayuk naragani ana Kim Yo Jong warning pike Sanabagi Pau amada National Weightlifting Championship Manipur gi N.Tomchou Meitei na gold fangkhre Indian Weightlifting Federation gi mi makada tha asigi mapandagi auduna taraga humdoi phawba sathagadaba umbudra humdoi suba men's kontraga taruk suba women yankai tari suba junior men's kontra humdoi suba junior women's taraga taruk suba youth National Weightlifting Championship 2020-21 Sports Authority of India netaje Subhas National Institute of Sports Patiala da aukre Championship asigi jut ki kezi nifuga mapan ki kanglupta Manipur ki lifter N.Tomchou Meitei na gold medal phangbangamkhre N.Tomchou Meitei na snatch ta kezi marfu humdoi clean and jerk ta kezi samaga sukna manga punda kezi samaga marfu kani pan thangatuna gold medal phangbangamkhe Championship asida saruk yari palamda masigi lehaudagi chaukhiba Services Sports Control Board represent toriba CS Risikant Singna senior men's ki kezi jangkhai manga ki kanglupta bronze medal phangkhre CS Risikant na snatch ta kezi samaga sukna taret amsung clean and jerk ta kezi sama kuntra punda kezi sani kuntra ka taret thangatuna bronze medal phangkhibane Championship asida saruk yaripa Manipur gi lifter sing di senior women's ke kezi umputra taruki kanglupta KS Surjabala Devi KSLYDC A Tumina Devi Sai NCOE Tagel kezi jangkhai manga gi kanglupta S Bidyarani Devi Sai NCOI Tagel ne Junior women ki kezi umpugamari ki kanglupta KS Anjali Devi KSLYDC ne Sub Junior Boys ki kezi nifuga mapan ki kanglupta N.Tomchou Meitei Regular Coaching Center kezi marfu mapan ki kanglupta Robert Meitei Regular Coaching Center kezi marfuga mathoi mathaki kanglupta M Martina Devi Regular Coaching Center kezi humputra mathoi mathaki kanglupta S Sawat Chanu Regular Coaching Center amade kezi jangkhai mapan ki kanglupta Sandrela Poyam Sai NC OE Takelne Timasi L Bikramna manager oina amasung S Projendro Singna coach oina lusingle Arubeda content sing asigi mar oiba pau khara asiba pau damjariba Maripa local news YouTube channel amadi Facebook page asedagi yengbiriba punama pathaga sari channel asina tomda kanarabadi subscribe tawbidriba sina subscribe tawbiru molena like and share tawbasu kawi kuno punamakpo amukana thaga sari